ISTV paumiyang tabiri sing taram nokjari ngasigi mori pauda City Police Station ni manung chanba Masjid Road ta leiba dukan ama ngasi nungalam dai pung ani makhairom taba matamda sakhang jab miui amana JCB sijinaduna thuairam tari pau shalona pizari Security na khurag hang der leiriba khuraman kaithel gi Masjid Road ta leiba dukan ama ngasi nungalam dai pung ani makhairom taba matamda miui amana JCB sijinaduna thuairam le lupala kaya gi mal sang mang takre Thodoudi matang da police na karimata khangsin nadana lei kibabu dukan phamli ba waheng bam zit ko mioi amana pian da phongdok khre dukan mapu jena phongdor pada mahakna phamli dukan asi ngasino alam dai da mioi amana JCB puraktuna tugai bada manak talerama police personnel singda athingba PB na ba haibada karimata tasin nadana maphum adu dagi chakki mahakna phamli dukan asi nagama pal dagi el sarat ko amagini sai kuntharom bhara piduna phamduna lakibani kwaketel hino khongem bidagi kenezit ko mioi amana dukan phamba toklo haina mamang dharam kibalai Mahak na dukan asigi sarata deposit tau kiba senpam madu handok labadi mahak dukan phamba to ke haina khan kiba laikre mahak ki dukan asi sa kiba mars tha da mai thadok lam su laikre mahana makhata na phongdor pada Masjid Road ta kwamana purakpa amadi potchai yona na ba purakpa matam dadi police personnel singna kham duna rupa manga tara long na ba nei adu dukan ama ahinga thugai ba matam dadi madubu khamna na ba hairu da karimata tok sa ki da asi pen de haina phongdor ki si thugai ji ai ki dukani Masih je kan atau biro, entah tinggi wahai macam tu mungkin loi cien kere ba. Security singyar sing loi cien kere, kata main tahu ino kang dia ngaki jada lah begitu, jadi kau mau begitu mui kan atau raga, dumpar raga, dumpar mengat terang lo dumpar tu iba. Kodi cien cale ba. Jadi balan thokje lepas itu saja, asuk kau nak punga mani tugai itu, JCB ya orang ni. Jadi police security force man ba, am lepam me, mama loi kum me, hoke. Jadi mui mari mangam ya orang. Pergi tugai bukan tu saja. Dia kau cingna ba, maya man daerah memang kap, mui ani macam par lagi ni, mai tharam bukan tu tu. Jadi baru ina energi dan apa lagi, kuakatin lagi. Pada hari yang punung lagi energi mapai memang manggi. Masih kau jumda nahan waris hana selam le, waris hana selam je ba security force for central force for apa? Central force mui na lay ni na mui wasa hantung nak kena. Lak pani ni mana hai re di koi dah hai re koi di ujian koi itu dumsat lagi na hai re ba alam moi ngasi tor misna kai no khang ILPG hong da laikhidraba sapam Robin Hood ki mitam sagani haiduna Anand Singh Higher Secondary Academy gi hani finance secretary amadi maha ke kanguna sanadraba letter head season aduna pasha kharam le haina te samna khangalagli makona kharam sanpham Singh de sam ge thomi Singh hona duna academy gi principal da sinhan kre hari patung da sigumba sasinaba Singh de gi miyam ne section bi haina khangalagli Mutratrak subanu pilal ning Singh thorom ngarang khangabo part 3 makhale kai da leba popular youth club ki ground da pangthokre Voluntary Educational Development Social and Cultural Organization Khangabo na singuna pangthok pathoram maduda Khangabo Kendra gi MLA Olandhoni Thobal Jila Parishad ki Adhyaksha KS Sunalata Voluntary Educational Development Social and Cultural Organization Khangabo ki President Akoishana Pradhan KS Rajmohan Singh Kyan Saryaki MLA Landhoni na hai ki bada nupi sing lauriba thodang sing siam na chawi nupi sing bu otpi na biba tobiroi dabani nupi obi sing sulaba ke thodang da saruk yaduna phabalam dam mama shemla shi hai ki resource person na saruk yakiba Dr. Dhanibir Laishamna Manipur da thoke ba thodok kaya da nupi sing na so ba thodang kaya lauki maitai nupi ka tan tan lam dam masida khunda miner ba nupi khudimak na punna thodang lomina si hai ki moi me am si loi na saruk ya ba se Aku ini ibu macam dah, macam ingat tadi orang nupi lang orang uban masih patah lagi, ani subasu, ahan basu, Manipuri nupi, luar ni yang basing tam, macam bang yang ni masih mana, masih hai basu sumi, ibu basu sumi, aduh han lagi idam ba, itihas ki, ayi bermising masih amat tahun dia nak kali. Manipur Sarkar ki matangara medical college Janims ta theng labada la leba February March tha phau gi manungda MRI machine install tawduna thabak hawragani hari Janims tagi phangma paw amagi matungina MRI yengba matamda hojik private clinic singda yamdrab dulupal sing mari manga lawriba se Janims ta thamlaba matungdadi yamlabada private clinic singda lawriba mamaldagi sada yankhai hanthana lawani hari sabsaba sanpham ka lawdagi habadu governing body gi mifam pangtolaga lepani hariba MRI machine se Janims ta lerabadi miyamda sauna khudong sabab piragani hari pawsina makha taraduna gynae department gi oiba khanaba phamung sam kunthra legidaba ka amasu thamnana pakat pa hori hari hari ba ka sei mapung phana loshilabadi hojik angang
unaba lakpasingna phamung phangdabadagi hospital gi sangpham singda thaduna hipliba kaya sigi awaba ko onmangam lagani amoromda ahal singdamakta tongano phamung tara leiba ka amasu thamnana ba thorang packet palore masina sai humpu gi mathakta narak pa han singdamakta akhanaba section thorang lokhat kadabani hari thabaki pau pizari civil amadi electrical gi yauna engineering post chohum kunthra gani thoi lognana ba MPS na lakliba lisingani tara taruk January 3 dagina taret phawba imphal da parika pangthokani hari Tuan ba post gi matung ina candidate singi qualification legani masagi sei kunga mathoi dagina kunthani pan phawba gi manung da leiba candidate singna lakliba December gi kunga mathoi phawba gi manung da darkhast pisan be yagani hari mathangda Central Reserve Police Force ta sports quota da thabak changnanaba nupa amadi nupi candidate singdagi punna ahangwa pham samanga humbutra gi darkhas kawi masagi sei tara gani pan dagina kulumdoi phawgi manung da liba national natraga international players singna mathang sei ge January tara ga mari phawgi manung da darkhas thazilpa yagani hari Head Constable GD gi oina mai gi third class 12 natraga manaba oigadabani Constable GD gi oinadi sakhanglaba board amadi class 10 pass toba oigadabani hari Mathangda Manipur State Power Company Limited ki Junior Technical Assistant Switchboard Assistant amadi atopa post khara lawgudawri masai ki sei tara ni pan dagina kunthra ni pan phawda reba yamdrabda class 10 pass toba miu singna lakleba December tang kulumdoi phawgi manungda darkhas tharakpa yagani parikha center imphal da oigani hari mathakta palliba thapagi pausing asigi akuppa marol babupura da leba job center dagi khangbiba yagani hojik thapagi pau bijabalo jare Uyumpoki village number 18 masigi manungda leiriba patata chungsang asida lambi semgi thabak tawriba si yana ba ama puraktriba phawba makhatana thabak suba yaroi haina uyumpoki khunja singna khangalagri Manipur Sarkar ga ayaba order adu khunja singda khanghandabana maram oiduna athing basi thamani hari film forum amadi masiga punna saminariba film gi thabak tawriba lup singda KCPMC paikhomba URF lalhiba amadi NRFM na choba sengi demand tawrak padagi haukiba December 9 dagi film ga mari lena thabak thorum khudimang leptuna lagli masina maram oiduna cinema hall singda film utpa lepkhre amaromda lalholup ohungi sengi demand sigi matangda hayeng mifam pangthoknana ba sem sakhre film forum amadi masiga saminariba tongan film gi thabak tawriba lup singna changshilakliba khongjang gi manung channa ngasi Imphal City yauna tongan mafam singda thelamba film gi hoarding sing segai khre Actually, the Kongjang Sigi Matang from the Secretary Somen Morang Shana from Katamlaki. Film of Manila, Tabaki, Habasida, Hana Manjona, Posa, Topa, the Campellam Satazabani, I am meeting like Nina, I am meeting Lakumatam, the film, the processing Urgati, Niam, Nakushi, Karigumama Kakan, the overlay with the going as a film from Manipuna, Masi, processing, and the campaign is Satazabani. Film like my own university, Canada University, Hydra, film from the market, Rotary Club of Impal Ginipum do Subomapo Kumon Tomgamari Lenagasi Mantri Pukrida Rotary Club that Layak Pasangdam Nabama Pangtokre. Katakori Hom Tokna, Atoy Hentana Baduda, Mahiroi, Jani Henbana Saruyaki. Mapan Suba, Manipur Polo International, the runners up Takraba India, Timgi Shanaro Sing Opig Throm among sea Manipur Horse Riding and Polo Association Sinduna Lampialda Manipur Pony Breeding Farm the Pangtokre. Thromaduda Association President Buddha Chandra, General Secretary, and Noyan Yauna Miyukiana Saruyaki. Buddha Chandra Hakibada 100 Section Makarawat Padigi, India Team Mighty Hobani, Masidi Para Amatamduna Matang the Mai Partner Honasi Haki. They've been winning and winning, but this year, everybody, including the public, are proud of this. That we also got it. That's what we can get ready for further improvement. Without any harmful fixed remuneration or others. And this time, on the closing day on 29 November, our Honorable Chair, Sri Oribo Singh, has requested the teams to come again and to join in the 10th Manipur Polo International 2016. City Police Station Manung Sanba Masajid Rotale Tukana Angasi Noalam Dai Pung Ani Makairom Taba Matamda Sakang Bumi Amana JCV Season of the ISTV Pau Me and Tabiri Singh Amakana.